खुरुमजरी ISTV की पाव बियंग ताबिरी बापुना मकबू तराम न ओक्सरी हौजी फावगी मरु अबा पावदा असेंबली न पास तौकिबा बिल अहुमना सिंगमी सिंदा सोनगदब लैते हाइना सरकार ना कयार खना हाइरबसु मफम खरदा बिल के मायोक्ता खोंजंग संगसिनबा लेप्त्री पाव संदोंग न पिजरी लमदम सिगे यलहोमी सिंह कन्नबा ILP मणिपुर जन हलु हाइना मियाम न था अनि हेना मिसी मिना यावना खोंजंग संगसिलबा मतुंगा असेंबली ना चटब अगस्त के टांग कुनगनी पांदा हाउस द इंट्रोड्यूस तौर मतुंगा अगस्त के टांग कुंट्रागा माथोइदा हाउस के मेंबर खुदिमकना यनबा यावदना पास तौकिबा यलहोमी कन्नबा बिल अहुम The Protection of Manipur People Bill 2015, the Manipur Land Revenue and Land Reform 7th Amendment Bill 2015 amadi the Manipur Shop and Establishment 2nd Amendment Bill 2015 passed tawkraba matungda mafam kharada maru oina Sultanpur da bill asigi mayukta khonjang sangsilapa ngasi fawba leptri Manipur Sarkar amadi civil society kayagi maikaidagi bill asina singi ichilinaw singda karisu songadaba yawge haba wafam kayarak hanna khangan krabasu bill asi anti tribal oiba bill ni haina khonjang sangsilapaga loinana ngasi fawba table ta puthokduna bill asigi matang da wari sanaba leitabadagi Sultanpur da mahausa ge punsida sauna akaiba piri bill ahum asi SNP na ba Manipur Sarkar na Manipur ga governor da पिसिन करबा मतुंगदा गवर्नर भारत के प्रेसिडेंट की अयाबा लौनबा बिल असि भारत के प्रेसिडेंट के खुद लैरी अमरमदा बिल अहुम असि अयाबा पीबी कनु हाइना सिंगमिलो सिंग कयाना भारत के प्रेसिडेंट तकसिन खरे अमरमदा हंदक मरु ओइना सुल्तानपुर बिल अहुम की मायोक्ता खोंजंग संखिलकलबा असि तसिंगना बिल अहुम असिबो यानिंगदबा नटे मियोय खरना इंसिन बदगी खोंजंग संखिलकपनि हाइबा वाफम कया माइकै कयादगी थमनरिंगै चरक असिदा सुल्तानपुर की इरांग असि मपुंग ओइना पाइटे कांगलुपना संखिलकपनि हाइबा वाफम सिंग मीडियादा फोंदोकनबा हौरकली Manipur government की Department of Education S na tha sigi marida thokiba order ge matung ina Council of Higher Secondary Education Manipur da affiliate toba school tara taruk di recognize tokiba adu tha asigi kunga matoida Education Minister gi office chamber da school gi mihu sing MLA amadi atopa minister sing yauna pak thok saw thok na khanna nainaba matung da session hobugi ayaba pikre haina helping hand groups ki cherol amana haidi Irapote Celebration Committee CPI Wangjing Tenthana Sinduna Ngarang Thabum Ama Chupna Chathagadaba Lamyanba Zananita Hism Irapot ke Samata Mapan Suba Palan Tharam ke Sarukama Oina Langatel Community Hall Supang Thokre Hari Thamasida CPI Manipur State Council gi Secretary Dr. M Nara Hanagi Minister Comrade N Mangi CPI Wangjing Tentha gi Convener Hemobi All Manipur Nupi Marup ki Vice President S Solozini Amadi Thomi Kana Saruk Yaki Tharam ke sarukama oina Irapot ke photo da laisu katke Tharam ga mari leinana Dr. M Narana khaibung taraba sing amade tam ge mari asi faganaba gi damakta lamyan mana pamjaraba sing ikai kumna duna Manipur ge apun be ge saktam kanna bahona ga dabani haibu wafam phongdokhi masung tam gi marakta yamerakta ba mai chalakpa punamak tuloina khambiri bani handaki bill gi wafam se bill da thonga mapandagi शिक्षण लगभग कयाना मतंग असिदा कायना होरदोनी हैबा तोंगान ब शक्ति कयाना तुंदगी इल्ली बनी मधु खंगना कम्युनिस्ट पार्टी ना अखोय लाथोक चरी मधुदी जनता इरापन मणिपुर कलमी हैबसी अखोय ने ताहाय Singku kontrak from Lakon Kanbalup na Sinduna Singku Community Hall da pangthokiba mifam amana Singku kontrak from gi area da law unari ba lawfam yumkai amadi sports ground sokna Film Institute ama sanaba Manipur government na thabak paikalak leba asi tokpiraga atopa mafam ama da saw hairi Terrorist na makata na kariguma government na ngami haiduna sanaba khonlak labadi khongjang sing sangsinaba siam sabal loire haina lupasina thadorokpa cherol amana khangalakle Paugi Marakana break amatang lominasi. CSC Manipur at Brajalan Institute of Sciences High School Mairangkhom. Admission opening is going on. Mahusagum handaksu CSC Manipur na class 10 science 12 science amadi council amasung AI SSSE gi final exam ki damakta subject suna nainabagi class sing evening the best 9 na huzare. Unit wise test pangthok sagani amasung probable question answer amadi suggestion sing nainagani. Ngasima contact tawiyo CSC Manipur Brajalan Institute of Sciences High School Mairangkhom.
Lengshin Birao, Sarma Opticals BT Road Imphal Anoba Chahi 2015 Changlakpagi special offer Pijabaga Loinana Hodok Chare, Lens Kaptumak Lega the bus game. Scheme Masi Pambi Basina, Isagi Mitkachana fiber lens Amalibidabani Aduga, Adomgi Apamba Premama, free the Pijagani. Kudong Chabasi Lobiu, Nasimak Lengshin Birao, Sarma Opticals, opposite Johnson School, BT Road Imphal. Irujo Coaching Institute की CBSE SA2 class 8-9-10 की admission हो जारी. Classes starting from 5th October. Irujo na mayam dagi khitnaba amasung khudong chaba singdi workbook amagi form da question mayam nainaba slide amasung animation galoina natakpa student assessment 15 days revision amasung satra singi request da special classes na chungba thamjari. Akupa marol gidamakta contact tawiu Irujo Coaching Institute Kaisampa Thoktom Lekai behind Bego Hotel. I'm ready. Telero. Editor car late. Some say Uzik put perfectly straight. Ado kankar kandadi freezy. Relax. Perfectly straight. Aina semi ano basansil perfectly straight with straight lock technology maramdi. Some kankraba matung daso align straight oina lane bagidamo. Wow. Uzik so straight oirina. Straight and gorgeous. Sunsilk perfect straight. Lock tobu. Rock tobu. Adung kari gumba awa basing asi mayung naba thoklaba. Maroi marang yamna yawba chunjak jaba. Mapal da tuina jaba. Liver da akaiba laklaba natraga. Liver gi mapangan chontharak Tarabashu, Karishu, Waningai Lake, Lifsaf Shira Fijan Abu, Adongi Awaba Punama, Koknabigi Pambini, Tabitikna Naraba, Anabashing Nashu, Sizina Bayaraba, Lifsaf Capsule Shoe, Pangbigani, Lifsaf Sidaf Amadi Lifsaf Capsule, Naraga Lying Babudi, Narjinga de Saxel Hobana, Henafe. Namthalong Thawai Amadi Youth Club na Siri Kumukcham Joy Kisan Singhana Thamaiban Kendra gi MLA Odinga da Kul asigi Sothara Tabak Thorom Kya Atien ba matam da Tawirambagi damakta Thamui Seng Thagatpa Phongdokjari Asigumba Huksel Chawba Tawgi Khanba Thabakta Ningan naba Laitana Naha Oriba Luchimba Sina Tauru ba Thabak Thorom Kudimakta Mai Pakpa Oisno Haina Haipau Kimkang Rawang di Mapamda Kurumjari Thagatjariba Sing Namthalong Thawai amasung Namthalong Youth Club Musipul Thamaiban. World-class interventional cardiology at Sky Hospital, performing non-operative closure of hole in heart and RF ablation. For free OPD, consult Dr. L. Sham Kishore for non-operative closure of hole in heart, RF ablation and coronary angioplasty possibility. Hurry for advance booking to avoid disappointment. Also, free charge or BP your family. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingba su lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ahanba lakpi 100 customer da skin test amadi doctor consultation lemna ingzagan ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Imphal East West Amasung Bisnupur District Oina laptop amadi LCD TV loan lobi khudong chao bijari laptop amadi LCD TV pambi music apikwa interest amadi atubu matamda lobi yagani pambi music unabiu Imphal Finance Cooperative Trade and Credit Society Limited Head Office Moirangkhom Loklaubung Branch Office Pauna International Market Bisnupur Bazaar Bisnupur Sonic battery using torches Japanese technology na sama world quality thaba energy se masida sanahida mercury yauti adu Mio bigi haksang amadi akoi bigi film da karigumba akai matapit bayam dagi mapangal kan sugeri Panasonic battery using torches seasonally Panasonic Housing matamgi tamthiraba laina kayagi horfamdi food habit nutrition watpa hu jelaba chinjak chaba amadi hakchang sajal watpa dagini aduna id hakchang sajal oina cycling tawi loinana pukning amadi hakchangbu fana thamnabagi damak 100% natural 100% organic CCT khaktamak thagi loisilakpada maru oiba pau amukhana Assembly na pass tawkiba bill ahumna singmi singda songadaba leiti haina sarkar na kayarak hanna hairabasu mafam kharada bill gi mayokta kongjang sangsinba lepte miyang tabiri ba punamakta amukhana khurumjari